ꯑꯩꯈꯣꯏ ꯁꯦꯂꯦꯕꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯀꯥꯔꯤꯀꯨꯂꯝ ꯁꯦꯝꯃꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯈꯛꯀꯤ ꯑꯣꯏꯕ ꯗ꯭ꯔꯒ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯀꯥꯔꯤꯀꯨꯂꯝ ꯑꯦꯟ ꯁꯦꯂꯦꯕꯁ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯨꯠꯀꯗꯧꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯀꯥꯡꯂꯣꯟꯗ ꯗ꯭ꯔꯒꯅ ꯄꯤꯕ ꯗꯨ ꯑꯦꯟ ꯗꯣꯟꯁ ꯀꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯕꯁꯦ ꯃꯁꯤ ꯈꯛꯇꯅ ꯅꯍꯥꯁꯤꯡ ꯀꯟꯒꯅꯤ ꯌꯨꯠꯁꯤꯡ ꯀꯟꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯀꯟꯒꯅꯤ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤ MSFꯀꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ एजुकेशनꯒꯤ ꯃꯇꯥꯡꯗ ꯀꯔꯤꯀꯨꯂꯝ ꯑꯃꯗꯤ ꯁꯤꯂꯦꯕꯁ ꯁꯦꯝꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯂꯝꯐꯦꯜꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯔꯤꯁꯔꯆ ꯑꯦꯟड ꯇ꯭ꯔꯦꯅꯤꯡ SCERTꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 13 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ MSFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯣशꯟꯅ Manipur asi international border ga samnabana lamdam asi drug route ama oirakli chief minister nasu lamdam asida thokliba irang asina maram oiraga Manipur da drug ki route oiramba adu Mizoram da hongkre haiba sina lamdam asi drug ki achauba route ama oiramle haiba takli naha sing asi kannaba hotnabada drug tagi naha sing kangadabani loinana drug na piriba mangjaba sing asi khanghanba changi maramaduna Class 5 to 12 fawbada drug use prevention education gi matangda syllabus semduna lairik oina puthokduna mahiroi singda tamangadabani haina takselakli loinana bosema mudi council na su class 9 dagi 12 fawbada mahi tamliba singda drug ki khayatagi makhoi bu lapthoknaba amadi kalhognabagi curriculum amadi syllabus ama puthokpiraba matung lairik oina tamhannaba hotnabiyu haina appeal tawrkli ꯑꯩꯈꯣꯏ ꯁꯦꯂꯦꯕꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯀꯥꯔꯤꯀꯨꯂꯝ ꯁꯦꯝꯃꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯈꯛꯀꯤ ꯑꯣꯏꯕ ꯗ꯭ꯔꯒ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯏꯕ ꯀꯥꯔꯤꯀꯨꯂꯝ ꯑꯦꯟ ꯁꯦꯂꯦꯕꯁ ꯑꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯨꯠꯀꯗꯧꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯀꯥꯡꯂꯣꯟꯗ ꯗ꯭ꯔꯒꯅ ꯄꯤꯕ ꯗꯨ ꯑꯦꯟ ꯗꯣꯟꯁ ꯀꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯕꯁꯦ ꯃꯁꯤ ꯈꯛꯇꯅ ꯅꯍꯥꯁꯤꯡ ꯀꯟꯒꯅꯤ ꯌꯨꯠꯁꯤꯡ ꯀꯟꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯀꯟꯒꯅꯤ ꯃꯅꯤꯄꯨꯔ ꯀꯟꯒꯅꯤ ꯍꯥꯏꯕꯁꯤ MSFꯀꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ SCERT ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯈꯣꯏ ꯆꯪꯁꯟꯕ ꯍꯧꯔꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕꯁꯤ ꯀꯥꯔꯤꯀꯨꯂꯝ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯅꯤ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯇꯦꯖ ꯑꯁꯤ ꯕꯣꯔꯗ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜꯅ ꯁꯦꯝꯒꯗꯧꯅꯤ ꯕꯣꯔꯗ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯃꯗꯨ ꯁꯦꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯍꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯦꯟꯁꯤꯟꯖꯒꯦ